ꯊꯥꯏꯅ ꯃꯃꯥꯡꯗ ꯎꯃꯪ ꯑꯃꯗ ꯌꯥꯝꯅ ꯁꯤꯡꯈ꯭ꯔꯕ ꯂꯝꯍꯨꯏ ꯑꯃ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯃꯛꯇꯗ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃꯁꯨꯡ ꯃꯆꯥ ꯃꯌꯥꯝꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯗ ꯂꯥꯏꯔꯦꯟ ꯃꯄꯤꯗꯨꯒ ꯃꯆꯥꯁꯤꯡꯗꯨꯒ ꯃꯆꯤꯟꯖꯥꯛ ꯊꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯄꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯅꯣꯏ ꯄꯦꯜꯂꯕ ꯂꯥꯏꯔꯦꯟ ꯃꯆꯥꯁꯤꯡꯗꯨ ꯎꯕꯗ ꯂꯝꯍꯨꯏꯗꯨꯅ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯦꯟ ꯃꯆꯥꯁꯤꯡ ꯑꯁꯤ ꯆꯥꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯡꯕ ꯂꯝꯍꯨꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯧꯁꯤꯡ ꯑꯃ ꯄꯨꯊꯣꯛꯂꯦ꯫ ꯂꯥꯏꯔꯦꯟ ꯃꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯝꯍꯨꯏꯗꯨꯅ ꯐꯝꯂꯗꯨꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯥꯗꯨꯅ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯃꯊꯛꯇ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯈꯣꯠꯂꯗꯨꯅ ꯂꯥꯏꯔꯤꯛ ꯇꯧꯕ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯔꯦꯟ ꯃꯄꯤꯅ ꯍꯪꯉꯤ, "ꯏꯇꯥꯎ ꯂꯝꯍꯨꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯨ?" ꯂꯝꯍꯨꯏꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯑꯩꯗꯤ ꯄꯥꯟꯖꯤ ꯌꯦꯡꯉꯤꯕꯅꯤꯅꯦ ꯏꯇꯥꯎ." "ꯄꯥꯟꯖꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯌꯦꯡꯉꯤ ꯏꯇꯥꯎ?" ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯟꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯈꯨꯝꯃꯤ, "ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯃꯇꯨꯡꯗ ꯌꯦꯡꯒꯗꯕꯅꯤ." ꯂꯥꯏꯔꯦꯟꯗꯨ ꯃꯆꯥꯁꯤꯡꯗꯨ ꯄꯥꯟꯖꯤ ꯌꯦꯡꯕ ꯍꯩꯅꯅꯕ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯒꯤ ꯏꯆꯥ ꯃꯌꯥꯝꯁꯦ ꯄꯥꯟꯖꯤ ꯌꯦꯡꯕ ꯍꯩꯅꯅꯕ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯕꯤꯌꯨꯅꯦ." ꯂꯝꯍꯨꯏꯗꯨꯅ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯃꯥꯟꯅꯔꯕ ꯑꯣꯏꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯤꯡꯕ ꯇꯥꯠ ꯍꯩꯕ ꯂꯝꯍꯨꯏꯅꯤꯅ, "ꯈꯪꯗꯦꯅꯦ, ꯑꯩꯕꯨ ꯊꯕꯛ ꯈꯨꯆꯤꯟꯁꯤꯒ ꯀꯨꯊꯤ ꯌꯦꯡꯕ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯗ ꯃꯇꯝꯕꯨ ꯁꯪꯒꯗ꯭ꯔꯅꯤ ꯈꯪꯗꯦꯅꯦ ꯃꯔꯨꯞ" ꯍꯥꯏꯅ ꯈꯨꯝꯂꯛꯑꯝꯃꯤ꯫ ꯂꯥꯏꯔꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯂꯥꯏꯔꯦꯟꯅ ꯅꯆꯥꯅꯤ ꯈꯟꯕꯤꯗꯨꯅ ꯇꯝꯕꯤꯗꯕ ꯌꯥꯗꯦ ꯏꯇꯥꯎ" ꯍꯥꯏꯗꯨꯅ, "ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯄꯥꯟꯖꯤ ꯌꯦꯡꯕꯒꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯩ. ꯏꯇꯥꯎ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯤꯌꯨ, ꯑꯩ ꯑꯉꯥꯡꯁꯤꯡ ꯊꯥꯖꯔꯛꯀꯦ, ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯈꯔ ꯈꯔ ꯇꯥꯛꯄꯤꯌꯨ." ꯂꯥꯏꯔꯦꯟꯒꯤ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯂꯝꯍꯨꯏꯅ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯎꯠꯇꯤ ꯎꯠꯂꯝꯗꯦ꯫ "ꯍꯣꯏ ꯌꯦꯡꯁꯤ" ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯥꯏꯔꯦꯟ ꯃꯆꯥꯁꯤꯡꯗꯨ ꯂꯝꯍꯨꯏꯒꯤ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯥꯛꯁꯤꯟꯅꯔꯝꯃꯤ꯫ "ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯉꯥꯡꯁꯥ, ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯎ" ꯍꯥꯏꯔꯒ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟꯒꯤ ꯃꯆꯥꯁꯤꯡꯗꯨꯅ ꯊꯣꯡ ꯃꯈꯨꯟꯗ ꯑꯍꯣꯕꯗ ꯃꯊꯪ ꯃꯊꯪ ꯑꯃꯃꯝꯇ ꯊꯣꯛꯈꯤꯕꯗꯨ ꯂꯝꯍꯨꯏꯅ ꯃꯃꯩ ꯏꯊꯪ ꯊꯪꯕ ꯐꯥꯔꯒ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯅꯤꯡ ꯏꯊꯪ ꯊꯪꯕ ꯑꯃꯃꯝ ꯐꯥꯗꯨꯅ ꯆꯥꯔꯛꯄꯅ ꯂꯥꯏꯔꯦꯟ ꯃꯆꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯝꯍꯨꯏꯒꯤ ꯈꯌꯥꯠꯇ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ꯫ ꯑꯁꯤꯡꯕ ꯂꯝꯍꯨꯏꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯇ ꯂꯥꯏꯔꯦꯟ ꯃꯆꯥ ꯑꯃꯃꯝ ꯆꯥꯔꯕꯅꯤꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯣꯏꯔꯝꯃꯤ꯫ ꯑꯄꯪꯕ ꯂꯥꯏꯔꯦꯟꯗꯤ ꯄꯣꯠ ꯃꯥꯡꯕ ꯂꯣꯏꯔꯒ ꯈꯪꯉꯤ ꯍꯥꯏꯕꯒꯨꯝ ꯃꯆꯥ ꯃꯌꯥꯝ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯝꯍꯨꯏꯒꯤ ꯂꯧꯁꯤꯡ ꯑꯗꯨ ꯈꯪꯂꯛꯑꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯂꯝꯍꯨꯏ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯟꯗꯨ ꯂꯝꯍꯨꯏ ꯃꯀꯣꯟꯗ ꯆꯪꯂꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯕ ꯑꯣꯏꯔꯦ꯫ ꯑꯁꯤꯡꯕ ꯂꯝꯍꯨꯏꯗꯨꯅ ꯃꯁꯤ ꯍꯥꯟꯅ ꯈꯪꯂꯗꯨꯅ ꯅꯥꯊꯩꯗꯨꯅ ꯂꯩꯔꯦ꯫ ꯂꯥꯏꯔꯦꯟꯅ ꯂꯩꯔꯤꯉꯩꯗ ꯂꯝꯍꯨꯏꯗꯨ ꯂꯥꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯁꯤꯡꯕ ꯁꯥꯅꯤꯅ ꯆꯤꯡꯅꯔꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ "ꯍꯣꯏ ꯌꯨꯝ, ꯍꯣꯏ ꯌꯨꯝ" ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯀꯧꯔꯛꯄꯗ ꯑꯍꯥꯟꯕꯗ ꯈꯨꯝꯂꯝꯗꯕ ꯂꯥꯏꯔꯦꯟꯗꯨ ꯑꯀꯣꯟꯕꯗꯗꯤ ꯈꯨꯝꯕꯅ ꯆꯨꯝꯗꯧ ꯃꯥꯜꯂꯦ ꯈꯟꯗꯨꯅ "ꯍꯣꯏ ꯂꯩꯌꯦ, ꯆꯪꯕꯤꯔꯛꯑꯣ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯨꯔꯦ꯫ ꯅꯣꯡꯃꯗꯤ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃꯗ ꯂꯝꯍꯨꯏꯗꯨ ꯇꯨꯔꯦꯜ ꯂꯥꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯗꯨ ꯂꯥꯏꯔꯦꯟꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯂꯥꯏꯔꯦꯟꯅ ꯈꯜꯂꯤ, "ꯅꯨꯡꯉꯥꯏꯔꯦꯗꯣ, ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯆꯥꯔꯦ. ꯂꯝꯍꯨꯏꯗꯤ ꯑꯄꯨꯝ ꯑꯁꯥ ꯌꯥꯝꯅ ꯄꯥꯝꯕꯅꯤ. ꯑꯩ ꯁꯟ ꯑꯁꯤꯕ ꯁꯥꯔꯒ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩ ꯑꯁ꯭ꯋꯥꯏꯗ ꯇꯥꯎꯊꯔꯒꯦ." ꯑꯁꯨꯝꯅ ꯂꯥꯏꯔꯦꯟꯗꯨ ꯁꯟ ꯑꯁꯤꯕ ꯁꯥꯔꯗꯨꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯨꯗ ꯑꯁꯨꯝ ꯇꯥꯎꯊꯔꯛꯄꯗ ꯂꯝꯍꯨꯏꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯇꯥꯎꯊꯔꯛꯏꯕ ꯁꯟ ꯑꯁꯤꯕ ꯑꯗꯨ ꯑꯁꯤꯡꯕ ꯂꯝꯍꯨꯏꯗꯨꯅ "ꯂꯥꯎ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯎ" ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯃꯥꯒꯤ ꯆꯤꯡꯅꯕ ꯀꯣꯛꯅꯕ ꯍꯥꯏꯔꯛꯄꯣꯏꯔꯦ꯫ "ꯍꯣ ꯁꯟ ꯑꯁꯤꯕ, ꯑꯁꯣꯝꯕ ꯂꯥꯎ, ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯎ." ꯂꯝꯍꯨꯏꯗꯨꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯑꯄꯪꯕ ꯂꯥꯏꯔꯦꯟꯗꯨ ꯂꯝꯍꯨꯏ ꯃꯅꯥꯛ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯝꯍꯨꯏꯗꯨꯅ ꯊꯤꯅ ꯆꯩꯔꯛꯄꯣꯏꯔꯦ꯫ "ꯑꯄꯪꯕ ꯂꯥꯏꯔꯦꯟ, ꯅꯪ ꯇꯧꯖ ꯁꯥꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯏ. ꯑꯄꯪꯕ ꯅꯍꯥꯛꯅ ꯑꯁꯤꯡꯕ ꯂꯝꯍꯨꯏ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯣꯠꯅꯖꯕ ꯁꯥꯔꯤ. ꯅꯇꯧꯗꯨꯅꯅꯤ ꯅꯆꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯆꯥꯊꯣꯛꯄꯤꯔꯤꯕꯗꯨ" ꯍꯥꯏꯔꯝꯂꯒ ꯂꯝꯍꯨꯏꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟꯗꯨ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯣꯡꯃꯁꯨ ꯎꯃꯪꯗ ꯂꯝꯍꯨꯏꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯑꯁꯨꯝ ꯊꯣꯛꯂꯛꯄꯗ ꯂꯥꯏꯔꯦꯟꯗꯨ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯕ ꯑꯣꯏꯔꯦ꯫ ꯑꯅꯤꯗꯨ ꯃꯤꯆꯥꯟꯅꯗꯨꯅ ꯃꯃꯥꯏ ꯉꯥꯏꯍꯥꯛꯇꯪ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯝꯍꯨꯏꯅ "ꯉꯁꯤꯗꯤ ꯑꯩ ꯂꯥꯏꯔꯦꯟꯅ ꯎꯪꯗꯨꯅ ꯁꯤꯕ ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯅꯥꯛ ꯅꯛꯄ ꯂꯝꯕꯤꯗ ꯍꯟꯗꯨꯅ ꯃꯅꯤꯡ ꯇꯦꯛꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯆꯦꯟꯈꯤ꯫ ꯂꯥꯏꯔꯦꯟꯅ ꯑꯃꯨꯛ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯟꯗꯨꯅ ꯃꯣꯡꯁꯣꯡ ꯃꯌꯥꯝ ꯁꯪꯗꯨꯅ ꯇꯥꯟꯅꯔꯛꯄꯗ ꯐꯪꯂꯗꯨꯅ ꯂꯝꯍꯨꯏꯒꯤ ꯃꯃꯩ ꯑꯗꯨ ꯃꯀꯣꯛ ꯌꯧꯅ ꯎꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯝꯍꯨꯏ ꯆꯦꯟꯕ ꯉꯝꯗꯗꯨꯅ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯁꯤꯔꯅꯤ ꯈꯜꯂꯕꯗ ꯃꯁꯥ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯝꯍꯨꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯩ ꯅꯠꯇꯦ, ꯇꯧꯔꯥꯅꯤ" ꯍꯦꯛ ꯍꯥꯏꯔꯛꯇꯣꯏꯔꯦ꯫ ꯃꯗꯨꯗ ꯊꯥꯖꯔꯗꯨꯅ ꯃꯃꯩꯗ ꯎꯅꯝꯕ ꯂꯝꯍꯨꯏꯒꯤ ꯃꯃꯩ ꯑꯗꯨ ꯈꯪꯊꯥ ꯍꯦꯛ ꯊꯥꯗꯣꯔꯛꯄꯗ ꯂꯝꯍꯨꯏꯗꯨ ꯐ꯭ꯔꯪ ꯍꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯈꯔ ꯆꯦꯜꯂꯒ ꯂꯦꯞꯇꯨꯅ ꯂꯥꯏꯔꯦꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ "ꯇꯧꯔꯥ ꯅꯠꯇꯦ, ꯏꯃꯩꯅꯤ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟꯗꯨꯅ ꯑꯃꯨꯛ ꯁꯥꯎꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯥꯟꯅꯕꯗꯗꯤ ꯂꯝꯍꯨꯏ ꯑꯗꯨ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯂꯥꯏꯔꯦꯟꯗꯨ ꯂꯝꯍꯨꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯔꯝꯕꯗꯨ
ꯍꯣꯠꯅꯔꯝꯕꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯐꯠꯇ ꯂꯧꯁꯤꯡ ꯍꯩꯅꯕ ꯀꯥꯡꯕꯨꯗꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯐꯠꯇ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯂꯩ꯫ ꯂꯝꯍꯨꯏꯒꯤ ꯐꯠꯇ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯂꯥꯏꯔꯦꯟꯕꯨ ꯍꯟꯅ ꯍꯟꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫